Manipur Top Channel gi Manipuri pau update tawjage. Cyber crime de report tawkhre MMWO COVID-19 gi lockdown sathakibana maram oiduna sunomduna sariba kanglup furup khudingmakta awaba saitheng kya sauna nanglingai marak asida social media da kanagumba miyoi kharana external force ki khutchang mamanba wakai thagatliba asi yengsinaba cyber crime Imphal West report tawkhre athuba matamda mara leiba miyoi sing cyber crime amadi lengakna phagat piu haina Manipur Muslim Welfare Organization MMWO gi president Abdullah Fundre Mayumna hapta da leiba lup asigi office ta pangthokkiba paumising Unaba amada phungdokre magna makhatana phungdokhibada furup makhal kya khundariba lamdam asida communal oiba ithilda rajniti gi ithil manma mongda social media da pangangang basi lebak asina athuba matamda miyeng sangbiduna phaduna serak pigedabane Sonali S haiba WhatsApp group asina social media da communal oiba wahi wata kya ngang sakliba kya asi furup khudingmakpu singnabane mathong maram naidana wangangakpa asi political party singi miyoi sing yoramba yabagi thajabalai ngasi phawbo maitai pangal kuki naga singna asigumba communal oiba wangang amata nganglaktri Sonali S haiba si karama kanglup jati no haiba su khangdana furup amabu hullaga ngangba si lengakna miyeng sangbiduna dandi pibiu hiramasigi matangna MMWO gi secretary general na Imphal West cyber crime dasu report tawkhre communal oiba wangangba RK Hera Chandra hairiba miyoi asigi mathaktasu action lawnaba hotnaragani hairi social media da communal oiba wangangba khudingmakki mayokta MMWO na lepli amadi apunbigi oiba wakhalonda matam punamakta thabak tawminasi hainasu makhatana phongdorakli